अहानबदा हौखिब तांग कुनगनिथुई थानी इंग्लिश सिंगनिगा कुनगा मंगादा कांगपोपी डिस्ट्रिक्ट की मनुंग चनबा लैमखोंग पुलिस स्टेशन की मनुंग चनना लैबा एल मुनलाइदगिना हराउथल विलेज लैबा इलीगल्स बंकर अनि सिक्योरिटी फोर्स सिंगना मंगन तखनख्रे हारि अमरोमदना मतिंग थोंना मियाम की इहुल खंगना थबक तौरमखिदबा एन बेरेना तुमिन्ना कनास तानरमदना सीएम फमदगी रिजाइन तौखरगा स्टेट असिदा पर्सनल खुदोल तंबीरमखि हाइना MLA सुकनुल हसन फोंदोखरे हारि टेंटन अतोपा फॉर्म जिप अमा लोखार तसनमदा मियोहुम सिरे हारि केरला की इदुकी डिस्ट्रिक्ट जिप अमा अरुबलो अमदा तसनमदगी इमुंग अमगी मियोहुम सिखरे हाइना पुलिस न फोंदोखरे हारि पुलिस ऑफिसर अमदा फोंदोकपगी मतुइना थौदोदु ngarang numidang pung 10 makairum tabada iduki district ki paniakiti manakta thokibane hari maknaiki driver na control ngamhawdabadigi zip adu lambi degi haidokraba arubalo amada tasinbaduda zip adu tonglakpa mi humak aruba pibam na soki aduba mi ani hospital pubgi lambi de sikhibuga loina atopa duna hospital yorba matung lekan kibane hanisu phongtokhi hari Manipur top channel gi mai kai digi maru ebi I pausung mayam na thamjari ahanbada lusingba makhanduna lengak semnaba BJP ki president Sardar taksingkhri Manipur gi tuwan mafam dagi lakpa mama oibi singnga si nitya pachu thekta leiba thambal sanglen na BJP Manipur Pradesh ki president Sardar ga unaduna demand nipan yawba memorandum mama bisin kibaga loinana BJP legislature singi manungda athupa matamda lusingba makhanduna lenga ama lehanana ba taksingkhri BJP state president Sardar ga unaduna wari sanabaga loinana memorandum pisiluraba matung paumi singa unabada singjamai thongam laikai digi thongam ongbi inauksana phungdorakpada BJP state president gi makai digi lengak paidi ba manungda nungsinadaba khatna sainaba amadi phammunabigi wapam leiti athupa matamda lenga ama semlagani haibigi thajaba pirakhiyari BJP state president ki makai digi makhata na phongdorakibada MLA sing nungsinana leiri athupa matamda lenga ama semnaba hauji governor Ajay Kumar Bala gi maphamnasu kana taksili athupa matamda lengak semduna mapi mapa leiba ing tapa Manipur mo ehengani haibigi thajabasu pirakhi ngasi pisiliba memorandum asida yauriyo demand sing numit humni gi manung thabak to onthorak tapa tarabadi akan makhongjang sangsinanaba mama oibi singna sem saragan hanisu makna phongdoki memorandum adu taliba demand sing di Manipur thukliba lan athupa matamda loisalo lamdam asida ain kaina mitop sangba thingnaba akan bathabak lakholo ain kaina thariba popi pambi sing maru phona muthakadabani lanjanariba sing athupa matamda masamagi mayumda ingna sikna laiba phangalo khulngakpa phaba punbigi thabak khudakta lepkadabani haibak yauri BJP state president Sardar memorandum pisiluraba matung mafam kyadagi lakpa ima sing aduna governor da sumemar na pisinana barasbo na satpada governor Ajay Kumar Bala leiramdabadigi maki secretary da member na badu pisilam khian su paus ta makhata na palakli amaromdana Thawal police na gari huran besingi mathakta akan ma drive sa thabaukre gari manga Miyoi ni phari Thawal SP Dr. S. Ibomsa ki lising makhada Thawal district police na gari huran basing phaganaba akan ma drive sa thabaukre drive asigi manung sana gari manga amadi Miyoi ani phagat paukre Thawal police ki pauna hai Thawal SP Ibomsa ki miyeng makhada DSP CDON Sadanda amadi DSP Ops TS Dines Yauba CDO Thawal ki team amana lilong amadi Yaripok Sinhada drive sa thabada huran bani singnaba I-20 yauna gari manga fort pangamli gari singa dugi manungda Honda Dayo ama Activa ama Royal Enfield ama Pulsar ama KTM bike amani drive asida gari huran bala siena bani singba Miyoi ani ama sufogat pangamli Miyoi singa du lilong ataw khongdigi pusam Azamaluddin say kungani panamadi lilong awang lekai digi makak mayum Nawaz Khan say kungongoni hiramasugi matana Thawal SPS Ibomsa na pawmising na hai gari huran biki paw kya laibidigi Thawal district police na huran basing asi phana ba question sena duna lakhi bani ngarang digi hona police sing sai thok tuna akan mathabuk lakhotuna lakhi ngarang makta yaripok singda digi huran bani singna ba I-120 ama police na fokat pangamli lilong dagi su Royal Enfield ama fokat pangam kilo ina atopa gari masamari masupari gari huran gari ahungi Miyoi ahung fokat pangamli pagalaba sing mari na pa police station sing da makhata ba thabakidama sinakhra gane hari mangna hai
Gari leiba matamda hongi haiduna masa khangdaba gari amadi mari makong khangdana pangleida leiba tawigano leidiba mi edusu ain gweb serak phangbu he maram aduna masa khangdaba pose lebigano asigumba huran bigi gengi network maru phangna muthanaba senaba sing fogat higane hadi Thawal District Police amasum Thawal Municipal Council ki officer singa khusamnaraga National Highway ki lambi ki nak gate amasum footpath sit sengbi ki thabak satakre loinana footpath yum sanaba lanai oina nung leingoi thamjilamba amadi dukan phamba singna footpath pochai thangdoktuna yolamba singsu masa masana laukshinan ki loinana makhata na kanagomba footpath nung leingoi thamdana bamadi dukan phamba singna footpath pochai thangdoktuna yondana basu khangan ki hari driver si yeri pokaithel thawbal SP ki miyang makhar yeri pok PS ki OC na lusingmati mamana sataki drive aduda MR IRB personal singsu yauki lambi footpath na singbada sajilamba singsu sidohan kian su pau su makhatari amaromdana Kha Manipur College ki administrative block solon singkre Kha Manipur College Kaksin ki principal ngahak laitana sinok sinjin tawbana college asigi thabak thoram sing khomang saksina thabak tawba ngamdre haina khusawnaraba college asigi mairoi singaloinana college asigi students union na ngasi college asigi principal ka yauna administrative block solun sinduna khongjang sangsinkre ngasi gi khongjang aduga mari leina college asigi student union gi makedigi general secretary oiriba yengkhom Nelson na phongdorakibada college asi faculty ahumak suna hangba hauji mahairoi lisingani hena mahitamliba Kha Maikai Manipura tom thinangali college amani Haukibasai kya dus Manipur University na pangthokpa examination sing da su lepa laitana position puthoktun lakpada natana apaba mahiroi kya puthoktuna laklibani adu bulebak thibadi ngihak laitana principal sindok sinjin tawbana college asigi academy atmosphere da amadi administration sound akaiba piduna lakli Hadak ikui dana thama ki mamang principal ama order tholaga ngarang da amu anoba principal ama order tholak pasianinge hauji laidiba principal asida makata na principal aduma ohenbiyo mairoi singi worker amadi kholao sita biraktra bhawa tabidra bhawa college asigi administration block thong lon khigani haina phongdoraki ngasigi khongjang adura Kha Manipur College Kaksin ki principal toine sinmi yaninge is educational institute ejo is Kha Manipur College a mockery amadi Kha Manipur College Kaksin ki principal sinbigi order kakpiu haibna singba thaba banner amadi placard singsu paikeri makasa tharak poina kangla pawdigi topa pawmana lusingba inthuraga president rule thamba Mirai bak masa singa logi wang badangam kai lana sangla khiba lamen tuyen ba Miyoi khuzo khara na Manipur gi apon ba saktam na singna duna landarak pada central amad state lenga na matam sana warisin purak pa ngamda badagi miyam gi mahuksa gi punsita saun awa ba saking mayuk na halaki ba sahi ani mapung phajala kadori landarak khiba lamen tuyen ba singna mitai kya khatkre makoina yung kai lising kya mai thakre Lanjenarak pamitai lising humpu hen relief camp sing sing japam lawdun lairi relief camp sing sing japam lawdun lairi ba miyam na makoi gi masa masa gi khulamadi yumda hanjinduna ne taba punsi rol amada leiba pambe gi kholaw sing lawbo leptri loinana miyam gi mihut MLA sing gi maraktagi thokliba wathok asigi waroisin purakna ba hona ba uba phangdi adubo lebak thibri central government gi makedigi wathok asigi waroisin ing tapamong da purakna ba hona ba gi mahut miyam gi mathakta military operation se tharaga waroisin purakna ba hona ribis lebak thibani center da BJP gi Narendra Modi na lusingba NDA lengak laiti Manipur su BJP na lusingba lengak lairabus leiba ki apun ma saktam thugaina ba landar ki lamen tuyen ba khuzo khara laksin ba ngamda badagi sahi ani rom khunja sing maramdam gi apun ba saktam amadi miyam gi punsi lanthum kanjana ba lan ngak ki thabak sing leptana sathaduna lairakibani adu ba lal gi waroisin purakna ba hona di haibi ki maral siduna lengak ti yari ba BJP gi MLA sing gi marak gi lusing ba sintona ba hona ba madi opposition gi mekedi gi lengak ki thoksilda PNW gi maral kya si gi thong central amadi state ki lusing ba singda sathaduna lakpadagi central government gi pauktak ta en berena CM gi post gi resign tawkhibadagi president rule gi lengak lairakibani adu ba lusing ba sinana ba chen chong li ba BJP gi MLA sing gi marakta su lusing ba pamba masing yamna leibadagi lengak CM ngamdana leiringai serakta governor na secretary ta phamduna lengak koyel gi thogal pangba hokre
Manipur lengak suspended animation amadi PR thamduna khulngak pasing leptana phagalakhiba sigi mayokta miyamna khulngak pa phabi yaroi athupuda lengak mathok ta holu haibigi demand gi khongjang sing leptana changsilakhibadagi miyam amadi security force ani gi marakta muknabagi thawdok singsu thokpa horakle state asigi PR lengakna khulngak pasing phabagi thabak sa tharakliba sigi matangda MP ningthaulai sema sana jawbana khulngak pasing anti India nati international nati Makoina songthorakliba lenga amari security gi asoiba leibidigi maramdam kannana ba songthorakhibani makoi bu tathi tawoina tawduna phabagi mo ningthina wakhal taminaba mathoktai mamangna jun 19 gi thawdok thokibadu PR manungga thokibani jun 19 gi thawdok tigi hena sathiba ama thokondana ba hotnagadabani haiba wapam governor da khangan ba lekre hairiba sida governor gi makedige kari khongtang lorakadagi haibadu yengma tari miyamna popular government thamna ba MLA singna taksilabasu MLA singi marakta lusingba munnabigi thawongna maram oiraga lusingba khanba ngamdabadagi president rule gi saitheng miyamna mayukna batarabadi hausig lairiba MLA sing lakadoriba general election da mirep oibi yaroi habigi khulaw lairakliba laina lawu sumloi miyam gi thamoi sokpa thawdok sing lairakhiba sina maram oiraga political party sing maru oina lengak pairiba party gi tunglam satta afaba phal phangbagi mahut miyam ga samnaba yadaba party ama oirakpa yai state asida miyam gi thawgai makha na paiba pamnabadi popular government thamduna president rule khulai thuna laukthoktu thokliba irang sigi tung koibu goroshin purang bo honabana central amadi state ku lusing gi asumba khongthang hoigani masagi maram dam punsi amadi lanthung ngakna ba songthurakliba sing phaduna serak pina bo honabigi mahot wakhal tamina duna tangdu laita ba purang bo honabana lenga ke asumba khongthang hoigani Marai baki saktam punsit lantung ngak sienna balantheng nari khunja miyam singda maral pisinduna phaba punbigi muhut landarakhi basing oina serak piu haiba kangla pagi editorials miyam thamjari atop pawkhrana lohongbagi nungaiba phongdokpagi nomai kapada sarpanch ki mapu roiba maruna panbada sikre Punjab ki Jalandwar da leiba khungung amagi manungda sarpanch natraga gram panchayat amagi makoga dugi Mapuroibadu luhongbagi thoram amada nungaibagi nungmai kapada maru amana panmadagi sikre atopa miyoi amana maki yet thangba nakanda nungmai kapkiba matung paramjit singa se nifugu manga leimaidi wanthaduna takiba masum luhongba yauriba atai kayana koishinduna leiba video ki Gauriyada luhongbagi thoram aduda miyoi kyana jagoi saba masum aduda sel sai tharakhiba talakta paramjit singabu sangsilakhiba du video aduna uli Tala aduda mayam adugi manungdagi amana mahakki pistol adu nongthak lomda ongkhat khidringagi mamangda mahakna trigger adu singkhibagum tawkhi amasum maru uhum kapthorakhi maduda maru amana paramjit singada pankhi amasum mahak wanthaki social media ra video adu viral sakre asigumba thauram singda citizen amatana khulai pubu yahandaba India gi akanba ganlo singlei madugi sumathakta Punjab government na lohongmagi thauram singda khulai pubu amasum nungaiba phongdokpagi nongmai kapasu athingba thami Police amasum laikhidrabagi nupi adunadi heart attack amadagi paramjit sibani hari adubo nomai maru amana mangona pankiba utpa video ama thulakibagi matung mark sikibagi matangda thijinbagi thaba ama satharakpa yabagi phibam hengalakre nomai kapkiba miyoi adugi mathakta haujik phaw thabak lokhatri hainasu pawmuna makhatana phungdorakli adugo tentakna sumna mayamda thamjaramge Haujiki wini di mayam pau sumatang sa lusinjarage masum mayam puna anauba update ngamina siya national sige makaidigi mayang ima pamda makata na thamjari mayam puna anauba update ngamina si